lamlai kendra gi manung chanba nongpok sanjanbam khunau da leiba langai weavers training center gi trainee amagi imungi miyoi ama covid-19 positive oibadagi trainee adu home isolation tawkhibadagi training center asida leiba singda BJP state council gi member KH ibomcha gi mideng makhada telouchana jila parishad member A Jamini takhel gram panchayat ki pradhan M Nimthem ward member Y Rishikanta amadi M Indira ga loinana tengbang polam yenthokhrei Chhattisgarh Maoist Kuntaret Khutlai Thadokuna government Changjakhrei Dantewada district ki Bastar division gi Maoist sing adu Barsur police station da Maoist sing adu surrender ngarang tawrakhibani Chhattisgarh police na chatharakpa lon varatu campaign gi manung chana surrender tawrakhibani Moreda laiba S Moljol village da su Manipuri ki chahi khudingi pangthoktuna lakhiba chabang kut thoram ngarang khul asida su pangthokhrei thoram aduda ADC Chandel gi executive member ngamthang mate BJP ST Morcha gi vice president J Khongsai social worker Thanglal Haukip social worker Thangkhulul Haukip Nimphum Doisuba Assam Rifles ki Major Rajiv Kumar Captain Varat amadi atai masak naiba tongan tongan ba miyoi kyana thoram asida maru oibasing oikhi Malem gi oina COVID-19 positive oiba mising crore mari lakh humpu manga ga yankhai tare chukrei laina asena maram oiduna laikhidaba mising na lakh tara ni thoiga chahum ga tara sukrei India gi oina hauju fawbada positive oiba miyoi lakh marfuni thoi lising kun mapan ga chahum ga tara humdoi sukre amadi laikan na bangam dana COVID-19 na maram oiduna laikhidaba na miyoi lakh ama lising kun ga ni thoiga chatu kusum na tare chukrei Telangana da handak pangthokadoriba maraki mikhal ga mari leinana naronda purakpa lupa crore ama police na fagat pangamkhrei Telangana gi Duvaka da lakliba leba kokpa numita pangthokadoriba maraki mikhal ga mari leinana Toyota Innova da purakpa senfam sing adu Begumpet flyover mapadagi task force team amana fagat pangamkhibani